Afspa Sougatpa Malem da Kuki CSO Khatngna Khuraijam Athoba Malem ge leibakingna amadi miyamna draconian law ni haina Laothokpani Armed Forces Special Power Act Afspa 1958 bu phone Sougatpa Malem da amatangaiba Civil Society Organization di Kuki CSO Khatngna haina kokomi convener Khuraijam Athobana phongdurakle Khuraijam Athobana Act thagalakpa warol amada mahaki wafam asi phongdurakpaga loinena Ekasina icham chamba non commission officer amada fawba singnaradi miyoi amabu nongmaina kapna hatpige ayaba piriba ekasi universally criticized tawba loinana inhuman oiba amadi and democratic oi haina phongduraklibani Malemda khwaidagi chawba democracy chatpa lebak amani hainariba India da ekasi gi marumda miyoi lising kya Haikhre kayana miyot minegi jaitheng phangli amadi miyoi kayana amuk hana thiba khangkhidre ekasi gi marumda sasinaba fake encounter gi lamdam asida miyoi kya laikhidre masigi manungda case ama 528 ki asumba wild fanghanbina ba Supreme Court da case file tawbagi manungda Apex Court asina random da case kontrani thoi hana lakhotuna masigi manungda amuk hana hauji tigatpagi thabak tatharibani aduba laibak thibadi hairiba case asig manungda ama fawba fake encounter ni haina praman people laitre Senaba lanmi amadi officer amata faba laitre maramdi Afspana mi hatpa otpanaiba amadi miyoibagi hak khongawnaba thawong sathabagi ayaba pibanina haina su phongdurakli adubu matam amada Afspagi mayokta laukhiba adu kaukthokuna ngasina kotu amadi Kuki Organization for Human Rights kumba group singna tuminna leisinba asina makhoi asi kanano haibadu taksare asigumba CSO amana human rights defender ni haizariba asi kadai fawba thajaba ngamgadoribano hainasu hangnarakle Asukuina PR Leirabasu Karisu Hainade, State Sida Sukuina PR Tamduna Miamgi Mihuna Semba Lengak Amal Lehendana, Leirabasu Kanana Sukari Amata Haidana Adumak Laitokle, India government Manipur de Yengliba Mijeng Asi, Karamba Mijeng no Haiduna India government Pupen the Bigi Kolau Kaya Laothokpani, MLA Masing Suna Labor BJP MLA Singna Hauzik Power Makhlgi oiba Lengak Amaseng Haiduna claim Tobangam the Leiriba Sikarigino, Hangnariba Wahang Oide. Wahang sigi paukum BJP gi MLA singna pigadabani adubu BJP gi MLA singi marakta kari karam bahaidokpa yadaba agenda ama leibano haibadudi khangdei haukiba chahi lisingani kulhumdoi gi me ahumdagi tholakpa Kuki zo narco terrorist singna hauba landa makhoi gi oiba separate administration ama pigadabani haiba dabida Kuki singa nangna taba maitei gi khulda landaraktuna Maitei gi yum kai kaya ama mai thadokre maitei singla jena duna mayum makai thadoklaga elif kem kya sangjafam lauguna leiri miyoi kaya Kuki singna Haikhre hinglibra sikhra khangdaba thiba phangdaba miyoi kya ama su leiri Kuki singna matamdugi state government ki CM minister and biren CM phamdagi Laothokpani fawa wari sanaroi haibadu India government na CM biren Laothokpani tha taruk aslambi separate thamduna PR chalaire tha taruk asigi manungda lengak ama senggadaba adu su semba ngamdre amuk tha taruk amaga PR thamjinkre center na tawningba tawkuna state sigi miya maru oina maitei furup amata national highway sing lanura chatpa yadna leiri isagi iramdamda district ama Hauraga chatpa yadaba haibasi puwarida lehauragani hauzik nongmai kapadi lepkre adubu landi loidri lal loiba nai loidurdaba miyamgi mihuna semba lengak ama leibadi mathautai aduga state lengakna center lengaka kupna khana nainaraga lal loisinduna ingtappa santi purakna bahonabada state chiki taudraba yadraba thaudang amani India government na lal haurup NSCN-K chahi manga be Laothokliba se lal Laothokpagumani NSCN-K lal haurup National Socialist Council of Nagaland khaplangi mathakta ikui da India government na loop asi chahi manga gi ating batam le haina Laothokhiba bu loop asina lal Laothokpagumani haina lobaga loinana India government na Nagagi sovereignty masakhang biduna political dialogue togadabani haina phongdorakle NSCN-K gi Ministry of Information and Publicity MIP gi Major General Richard Angmai Niton Konyak amasung Kangalun
Mulattonina lusingba loop asina thadorakpa chirol amagi matung inna Nagasing asi India amasung British India gi manungda lairakte hojiksu India gi saruk amanate oisu oiroi Nagasingi ningkha tamba asi makhlgi birthright ni Ishor amadi aikhoigi pai pusingna pibirakpa khudol ni haina phongdorakli Zerol asina makataraduna hai NSCN-K na ngasi phawbada India gi lam saruk amatada sangsinduna laisinba amadi India gi lemaida insi ama phawba khopsinduna lairakkhide amadi India gi mathakta ngasi phawba lal haukhide adubu Naga singi lam ngaknaba amadi Naga isininaw singbu ngaksenabagi damak asamba khulai sing sijinaduna ngaksenduna lakli aduga India government na loop asibu mapalamgi mateng fangduna lal hauri haiba wakalon asi yamna pangdaba wakaloni haina India government na maral siri masigi mathakta India government na makhoigi sathiraba law amade Armed Force Peace and Powers Act 1958 Unlawful Activist Prevention Act 1967 the Disabilities Act amasung atay satiba losing naga tariba mapamsingda thamjinduna nagagi ningkha tambabu namthaduna thamle cherolasina makhatarjuna hai NSCN-K bu Unlawful Organization ni haina lauthoktuna jahi manga ben tawriba ase India government na Laothokpani hairi Government of India na khangadabade nagagi lamda ain kaina amadi sakti sijinaduna occupied tawsinduna lairi masigi ngaklogidama Government of India na Indian Armed Force million kaya nagagi lamda thamjinduna military crime sing chathaduna lakli hairi serolasna makataraduna hai Ministry of Home Affairs na thokiba NSCN-K bu Unlawful Organization ni haiduna sahi manga ban tawbagi order asi handokuna NSCN-K gi lusingba singa phaminaduna political backlash sing matam sana loisinna bohanagadabani NSCN-K na North East the Labour Revolution Group Singha Mari Thamduna North East Ke Sanctity Ngaknaba Honaba Haibasi Legacy Ama Oina Chahi Yankairom Asida Chathaduna Lakli Cherolasina Makataraduna Hai Government of India na NSCN-K bu Unlawful Organization ni Haina Laothokpagi mahuta military crime chathariba Indian Security Force amasung masigi agency sing asi unlawful amadi terrorist organization sing ni haina Laothokpana matik sai maramdi Government of India na arraiba sakti sing sijinaduna nagagi country the military crime sing chathaduna criminal amagumna naga miyambu otnaiduna lakli hainba cherol asina makatarakli Sign language mipung khuding mangna khamingnaba mathau tai Dr. Sambo Gonmai sign language saibasi na pangba amadi lon thoktoba singdana sizinnagadaba language nate masi mipung khuding mangna pau fauna bada sizinnaba oibana khuding mangna khangminnaba mathau tai haina Health Service ki Director Dr. Jambo Golmai na phungdokre National Program for Prevention and Control of Deafness National Health Society amasung Directorate of Health Service Manipur na punna sinduna International Week of Deaf People 2025 ki thoram ngarang Imphal East ke lamphenda laiba Indian Medical Association ima Manipur State Branch ke Heritage Hall da pangthokre No Human Rights Without Sign Language Right haiba team da pangthokhiba thoram aduda atoiba mitunglengi warol piraduna Health Service ki Director Dr. Jambo Golmai na hai sign language saibasi miyoibagi right ni mipum khuding mangna khangminaba mathau tai haraduna sign language asi nata daba amade lol thoktaba singkha kinate mipum khuding mangna pau fauna bada sijinaba oina institution singnasu angamba thakta promote taunaba honaba changi haikhe mahakna makataraduna hai khunai asida deaf people singi isu thaudang lai haibasi puna khangminaduna makhoibu hanthana yengbagi mahutta saugatminabaga loinana manaba khunai ama ohennaba punna thaudang lawminasi haikhe thorammaduda Health Department amade mari leinaba institution singi official sing amade medical tamliba mahiroi kyasu sarugyake China gi scientist singna space station amadi sarap yawgna fi shunabagi anouba washing machine puthokre China gi scientist singna space station amadi sarap yawgna fi sunabagi anouba washing machine puthokre haina report amana phongdorakle report asigi matungina space saliba astronaut singi ngasi phawbagi manungda makhoigi amotpa firol sing space ta su samba ngamdana lakibane adubu handak China gi scientist singna puthokliba anouba makhlgi washing machine ase ising amadi sarap yawgna manil amadi ozone gi mateng
ꯂꯦꯡꯅ ꯐꯤ ꯁꯨꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯑꯁꯤ ꯀꯤꯂꯣꯒ꯭ꯔꯥꯝ 12 ꯔꯣꯝ ꯂꯨꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯄꯦꯁꯇ ꯆꯠꯂꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯗ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯑꯅꯧꯕ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯑꯁꯤ ꯁꯤꯖꯤꯟꯅꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯑꯜꯇ꯭ꯔꯥꯁꯣꯅꯤक ꯑꯦꯇꯣꯃꯥꯏꯖꯦꯁꯟꯒꯤ ꯃꯇꯦꯡꯅ ꯃꯅꯤꯜ ꯑꯃꯗꯤ ꯑꯣꯖꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯣꯠꯄ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯁꯨꯕ ꯆꯥꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯅꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯑꯁꯤꯗ ꯁꯨꯔꯕ ꯐꯤꯔꯣꯜꯗ ꯃꯍꯤ ꯃꯅꯥꯏ ꯄꯛꯄꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯅꯦꯝꯒꯅꯤ ꯍꯥꯏꯔꯤ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯗ ꯆꯠꯊꯈꯤꯕ ꯗ꯭ꯔꯣꯟꯒꯤ ꯑꯦꯇꯦꯛꯇ ꯃꯤꯑꯣꯏ 2 ꯁꯤꯈ꯭ꯔꯦ ꯌꯨꯀ꯭ꯔꯦꯟꯅ ꯆꯠꯊꯈꯤꯕ ꯗ꯭ꯔꯣꯟꯒꯤ ꯑꯦꯇꯦꯛꯇ ꯔꯁꯤꯌꯥꯒꯤ ꯃꯤꯑꯣꯏ 2 ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯛ ꯁꯟꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁꯅ ꯐꯣꯡꯗꯣꯔꯛꯄ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤ 1,935 ꯔꯣꯝ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯔꯁꯤꯌꯥꯅ ꯐꯣꯡꯗꯣꯛꯂꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥꯒ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯇꯦꯛ ꯀꯌꯥ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯌꯨꯀ꯭ꯔꯦꯟꯗ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯕꯗꯤ ꯂꯥꯟ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯆꯥꯎꯅ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯌꯦꯡꯂꯤꯕ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯍꯥꯏꯔꯤ